Lamdam masigi miyoi ayambana pamnaduna leiriba Meitei Meiteibu schedule tribe ki list da chanba haiba wapham asi panliba lengak asina assembly da puthoktuna khannadrabadi madu human right matpani haiba wapham Meitei Tribe Union ge additional secretary mutum churamani na phongdokre wapham asi major khulda leiba Manipur press club da pangthokiba pawmi singa unaba amada phongdokhibani makna makhata na lamdam asige yelhomibu kannaba haiba asida maru oriba asi Meitei Meiteibu schedule tribe ki list da chanba asini hairiba wapham asi lamdam asige mipum ayambana pamnaduna leiri maram masina lakadoriba February tang ahumda pangthokadaba taranithoirak suba state assembly gi ahumrak suba section gi mifamda Meitei Meiteibu schedule tribe ki list da chanhannabagi wapham puthoktuna khananaba wapham thamlaki loinana ST list chanabagi wapham asi governor gi mafam da yohanduna athuba matamda Meitei Meiteibu schedule tribe ki list da chanaba appeal su taraki karigumba thamjariba wapham sing asi thawoidaba mawongda lengak asina leithoklabadi lamdam asigi organization kayaga khusamnaduna akanba mawongda tongan ba khongjang changani haiba achetba wapham su mahakna makhatana phongdoraki Miyamna manangasi 95% masigi issue se chummi haidana yare haidana ngangnaraba sidaida state government ngasi phawba masigi damakta karimta tawbidaba haibase masigi damakta thawai yaujariba natraga lamdam sigi miyam se masigi right aduga akoi gi apamba se masida singnabani human right matpani haidana akoi madumbasu akoi claim tawjagani aduna tangai pharaktraba akoi hena kanba kaidongaidasu akoi Meitei Tribe Union na akoi documentation tawba aduga mathau taba mayam gi mating paba aduga government da support tawriba akoina honajariba se masi natana akoi atopa agitation na singba amta tawjadri adubu tangai pharaktragadi tongan ba akoi gi lupsing issue sigi tamata changchaliba lupsing se masina punminar kanda apunba body mana karigumba akanba agitation gumba khongjang changsan chi haiba matamda Meitei Tribe Union na lion share logani haiba wapham simaga akoi media gi